Kuki Singna hayeng total shutdown tawgadawri tampak lamda khanainabagi thauram pangthokadawri Manipur da kanglupki irang haurakhiba May 3 gi thaudok adu ningsingduna Kuki zo Singna hayeng makhoina khundariba mafamsingda total shutdown tawduna separation day gi thauram pangthokadawri tampak lamdana tongan ba organization singna sinduna hekat leikat tamba mafam kayada miyamgi khanainaba mifam pangthokadawri Kotugi Department of Information and Publicity na thadorakpa cherolamana hai Masing yamba maitei phuruptagi Kuki jo pumnamak tokhaina tare haiba wafam asi India government ki mafamda na hongna ningsingba oina Sadar Hills Kangpokpi district ki tongan ba mafam singda separation day thoram pangthokna ba sem sare non tribal singna lam khopsin naba honarakpada isagi lam ngaknaba honabada thawai thakraba singi mafam deikai khumnaba utpa oina thoram asi ki mapung oiba saktam oigani thoram gi saruka moina National Highway 2 da ayuk pung 8 dagi numidang waram pung 3 fauba total shutdown tawbaga loinana lalol itik tawfam mahai tampam loisang lenga kis loisang amadi private institution pumnamak thonglon gani kanglup kirang thokhiba kumja lising ani kulhumdoi gi May 3 dagi tawdok adubu ningsingba oina coordination committee or Manipur integrity kokomina sinna hayeng Imphal East ke palace compound leiba iboyaima sumang lila sanglenda Manipur gi crisis sahi ahum pharakpa hairiba hiramasi da miyamgi nongmagi oiba kharaninabagi mifam pangthokadawri mifam aduda CSO lusingba sing media person sing masak nairaba personnel sing scholar sing intellectual sing ethnic community gi representative sing su yawadawri Kuki militant chingnaba singna bom kapsinduna hatokpikhraba angang anigi imung manungna laukre Mamang tha April 3 amasung 8 kilonaba ahing nongyai matung pung ama khara helakpada Kuki militant chingnaba singna bom kapsilakpadagi laikhidraba phamungda tumduna leiriba oinam tomtin amasung tha manga khakta ngairiba oinam yaisna anigi haksang ngasi imung manung amasung miyamna rim smoke tagi lawraba matung phagwak saw ikhaida leiba lamtha bungda aroiba mathau mangam pangthokre asiba angang sing meren sangda mathau mangam pangthoktanal kuina thamba yadabana laikhidrabagi mapubok amasung mabempok anina haukiba April 30 da asiba haksang sing adu lawrage haina mari leinaba singda se tharakpaga loinana ngasi asiba haksang sing adu legal formality amasu adu loiraba matungda rim smoke tagi lawraga aroiba mathau mangamgi damakta putakhibani loinana angang anigi aroiba mathau mangam pangthokadawriba phagwak saw ikhai lamtha bungda miyamna leikhidaba singi mafamda haikat leikat tamduna aroiba oina ikai khumnaba utlaba matung Leiron chanbagi thauramasi pangthokhi laikhidraba angang ani asigi aroiba mathau mangam pangthokpagi thauramasi ka mari leinana laikhidrabagi apokpa mapa oinam mangal ngamba amasung administrative committee tonglaubi terakhong BGP gi chairperson Salam Bijeta nina thadorokpa joint statement amana hairibadi makhoigi laikhidraba masani amasung ihau asida mamangdagi hauna ngasi phawba thawai katpikhiba thawbasing asokapan yawbadagi China khangliba pumnamaksing asigi justice phangnaba honabagi apunba khongjang asi maning hankidanaba punna thaudang lawminaba amasung NRC asi athubada thabakta onthoknaba sapu asida anouba inot hapminnarasi hairi May 3 da Manipur Peace Day Palan pangthoknaba thadau inpi na appeal tawrakli haukiba sahi lising ani kulumdoi gi May 3 dagi tholakhiba kanglupki rang asi sahi 3 mapung pharakpaga iroinana May 3 asi thadau church amasu community membership na Manipur Peace Day haina palan tawnaba loop na appeal tawri haina thadau inpi Manipur thadorakpa cherolamana hairi cherol asigi makhata na hairibana kanglup kharana May 3 asi bu separate day haina palan pangthokuna Manipurigi community singi marakta tokhai tanaba honariba kaya adubu yaningdaba fongdoladuna numit asina lakpada lamdam asida leiminariba tongan ba ethnic community singi marakta santi amasung nungsi chanana amasung unity leina hinganba haibasi yamna tangai fadaba mani loinana karigumba mawong amatana aikoi maselgi marakta tokhai tanaba honaba haibasi oithokloi haukiba chahi lising ani kun mari dagi hauna thadau inpi Manipurna thadau student association ga khusamnaduna numit asibu Manipur Peace Day haina palan tawduna lakli hairaduna sahi asigi oinasu May 3 numit asida thadau church amasung membership na numit asibu Manipur Peace Day haina palan tawnaba lamdam asida santi laknaba amadi aikoi masel amuk hana tasin khomjinduna leinanaba taibang mapuda player tawnaba appeal tawrakli
Commercial LPG cylinder gi mamal lupa lising amagi changda hengalakre Iran amasung US Israel gi marakta thokliba conflict asina maram oiduna malem gi mafam kaya marumda chakthong gas amasung petroleum products sing gi mamal sathina wangkhalakre masigi saitheng ahan ba oina ulladuna India commercial LPG gi mamal cylinder ama refill tobada lupa 540 humdoi hengalakre anouba mamal asi Manipur gi oina lupa 3,595 yaukre domestic LPG cylinder gi mamandi hauzik fawba ahongba laite haizaragasu kg 5 gi LPG cylinder connection pibada lupa 1,500 yaukre aduga refill tobadana lupa 513 yaukre Aviation turbine fuel gi maman Indiana yamna wangkhatkre hana piramba turbine fuel gi maman di kilometer amada lupa 76.55 hengalaga lupa 1511.86 daukre masina India da yatopa mapa lebak singda paiba flight singi ticket maman chada manga gi mathakta haigalakani adumapu domestic flight singi oina di hauzik fawagi oina maman hengatri IRGC की मेंबर तरागा मरी Sire अवांग नोंगचुप थंगबा Iran की जर्जन प्रोविंस ता थोकिबा बोम पोखाइबगी थौदोग अमदा इस्लामिक रिवोल्यूशनरी गार्ड कोर IRGC की मेंबर तरागा मरी Sire बोम मदु लान मनुंगदा थादरकलगा मफम मदुदा पोखाइबा ngamdana लेरंबा थेंगनखिबनी एप्रिल 3 ता यूनाइटेड स्टेट अमसुंग ईरान ना सिसपेयर लाक्थोकनबगी वाफम यानक्रबा मतुंगदा IRGC की मेंबर ख्वाइदगी यामना सीबा हंदकना हानबनी Fast News Agency की रिपोर्ट मतुंगिना बोम अदुगी इम्यूनिशन दा क्लस्टर बोम अमसुंग एयर माइन यावरंबा थेंगनखि लान मनुंग दा US ना नोंथोक्तगी ईरान दा बोम सिंग अदु थादरखिबनी पोखाइ हौदबा बोम सिंग थिजिनबा IRGC की टीम अमना सेक्टर 1.200 पाक साउबा लौफम अमदा बोम अदु थेंगनरखि खंगौदना बोम अदु पोखाइरकपदा मेंबर तरागा मरी सिखिबगा लोइनना अतोप्पा अनि असोप्पा नंखिबनी अमरोमदा US ना ईरान की हिथांगफम सिंग थिजिनखिबना मरम ओइरगा थाउ मरांग काइना पुथोरकपा ईरान की ऑयल रेवेन्यू $5 बिलियन मांगजरे हाइन ऑफिशियल सिंगना फोंदोक्रे West Bengal da Assembly seat ani gi polling booth 15 da repoll pangthorkli West Bengal da Diamond Harbour amasung Magrat Pasim constituency gi polling booth 15 da election commission gi yathang matungina repoll pangthokli commission gi yathang matungina Magrat Pasim polling station 13 amasung Diamond Harbour gi polling station Marida repoll pangthokpani West Bengal gi chief electoral officer na thokiba order amana hai April 18 da pangthokkiba assembly mikhalda aranba thawong chathaki haibagi report mari leinaba returning officer amasung election observer singna pirakpadagi Margat Pasim amasung Diamond Harbour AC gi polling station 15 da nauna mikhal pangthoknaba khangankibani ayuk pung 3 ta gi numidang waram pung 3 phawa vote hadanagani State asida mikhal loikraba matungda pamdaba thodok thogandana by election commission na mari leinaba security personnel singda section thorang lakhona bakhangankre Kolkata da Police na counting center taret ki manak nakpa mafam singta miyoi ani suna punba yadana baga thingba thamke hairi Moregi SDPO Anand Kumar Hapada Senaba Ot Khothang Baite NIA Nafare Moregi Sub Divisional Police Officer SDPO Singtham Anand Kumar Bhatpada Haktheng Ana Senabani Haiba Kuki Militant Othang Baite Ngarang NIA na Fagat Pangamkre Kumja Lisingani Kulumdoi October Kuntraga Mathoi da Moregi Eastern Science School gi Playground da Masada Khulai Amata Yaugana More Police ke Personnel Kharaga Lam Tu Senguna Lairingai da SDPO Anand Kumar bu Kuki Militant Singh na Lumlaga Sniper Sijinaduna नोंमैना कापलगा हाटखिबनी कुकी मिलिटेंट सिंगना कापलकबा नोंमैना SDPO आनंदगी थबाक्ता पालबा मतुम इम्फालदा लाइकन्ननबा पुखलखि अदुबा सोकपा दुना मरम ओइरगा मणिपुर पुलिस की ऑफिसर असि लेखिदबनी बिहार असिगा मरी लैनना नेशनल इन्वेस्टिगेशन एजेंसी NIA ना केस लखतुना थिजिलखिबनी मतम सांगना NIA ना केस RC 2024 NIA IMP gi makhara chenaba myoi sing phana ba thijinduna lakpagi mahai oina ngarang mapung oina mihat asida chenari ba otkothang baite phagat pangamkhibani phara ba otkothang baite asi Technopol district ki manung chanba more dagini case asi gi matang da NIA na thijillakpada phara ba otkothang baite asi Manipur deirang sagatuna set asi bu mara set handana ba lakhotuna lautunaba singi marakta yauba miyoi amani haiba khangba ngamkre mamangda NIA na SDPO Anand Misi asiga mari leinana kamgin thang gai
बाइटे कौबा मियोय अमसु हानना फागटपा ngamkrabani ahanba oina more police station na case ama lakhotuna thigatpa hauraba matung kumja 2023 gi March tha NIA na case asi lawduna agency asina thijinba hokibani haujik fawbada chenaba miyoy ani fagatpa ngamkibaga loinana atai chenaba miyoy singsu fagatnaba honari hairi nakalamaromda NIA na more gi SDPO singtham Anand Kumar harpada chenaba maruoiba miyoy odkothang baite fakre haiba paw phongbaga more gi masing yamlaba miyamna more town da total shutdown lathokuna khongjang changsinba hokre khoisaunaraba more gi Kuki nupi mayam amana more police station da thomjinduna haujik yaningdabagi khongjang chathari hairi ningsingba yabadi 2023 gi May 3 dagi Kuki Singna Manipur mase thugairaga separate administration semnaba khongjang changsilakpa asida Manipur police ke personnel kya Kuki militants singe makhutta laikhidrabani more khaktanatana Kaksing district ki Seraudasu BSF ki personnel ama Kuki militant ge makhutta laikhidrabani